Hai mamang hanjan oiroi daba manganona hujikti kai upai lei kappanatana khongbanatana lawbanatana kari kuki gi leader ma kari tiger ki gen haibra magi status to yengu man haibdu kari ngasi tari ba pause taram gadabu gi sarupudi maiteina kablakpa noi maruna palaga sirambana hena phai kuki mayam gi damakta fruit singji gi damakta khanbada ai leiba ngamdre na matham changa thagalai duni Oh, kai chakage, lao, tholo. Kali, kuki gi leader tiger ki gen. Kali, tari ba pause taram gadabu gi sarupudi maitei gi nongoi maruna palaga sirambana hena phai na phongdor krene tauri thabak se. As ado leigi bane ate to parkama kai chakrage ba noi kai chakrage tholo. Akoi di hai gi dra mamang da su oiroi daba mangdana madai do separate administration talimni union territory talimni na tawri do oiroi hojikti noju dum khangjaramani natro pige hadi na hana biroi dro piroi damina oiroi damina yongo noigi mla gai su somda deputy cm oibe yaure adagi minister portfolio lauthokpuda su dum yawgadori mathang loi yam thingi daina ha resign to godabani adagi noi government semada noigi mla singdo amta yawba yaroi noi hagi dai ba hojik noi kedok laige oiroi manganu oiroi mamang da dum haidro khoi mate khoi gi side tege dum haiduni oiroi manganu oiroi mangana ado kai chakra ke ban nogi UKNA adigi KNO haibra adigi ITL haibra adigi ke nogi loop myam kai chakra ge ba last di noi opai leitabni na hoji nogi kari schedule tribe adigi schedule caste ke adu gumba keno tu da union minister da taksin dana adigi maitei ga naga gi na union tongan ba lam ma tan bani akhoi gi di tongan ba union territory tan jabani ka hajen ba mi na su ya birak tra ba o su o roi da ba noi masim punjan raga adum hatok na ro ado hoji ti kai upai lei kem ta noi na kem ta to bu ngam roi hoji noi oi roi da ba mang bu o oi roi Nogi kuki MLA somda deputy CM oi ba yausale adigi mantri gi minister gi portfolio la to buda so dum yaur ka duri noi ba yang thingi dai hai bani da yang ngi noi si yang ngi o no da mang ya mang ka na o ro da mang je aduni tiger kim ge na ma gi status da thamai do ngasi ta ri ba paw se taram ga do sorok padi no mai dei na ka ba no maru na pala siram bana he na phai na sumai to ba ma yaur ngani thoklo si ni da noi kari to ra ga lei ri ge ba Nuigi union territory adugumba legislature yauba separate administration haigadra khangdene noi ba hajan bido adu pige khalaga bu sumai dogdana manipur gi popular government semada noigi kuki gi MLA yahol lakatra ba du piroi haibagi natro ba si semada yahol ije wakhan do khalo oiroi daba thabak to gono mi gi lam yamna pam ganu adigi mi gi yaga da saidang bana Long putan ge khan ganu oiroi daba manganu aikoi gi ithakta ishor haiba taibang sema mapu leibani matang matam chana adum poram semakani matang matam chana adum tamna warakani aikoi gi ithakta ishor leiribani noina tongninge adana pangtok to ganu loina uriba ngakte ne taibang sema mapuna khangaba aduni oiraroi amato oiraroi sungoi oiraroi to oro matam leingai da to oro upai leroi ko makha tabadi yam hainingde aduni Nogi thingi ba kangbudu nogi thingi ba kari kuki MLA si be chara ka bi ni ka na yam law gi kum to bani ne yam tabda di matam du da asau da to du ba yam na man gi bane ba adu oira roi ba mi government sem da yaw gra bani adagi deputy CM osan gra bani portfolio wa tai du dum law so ro da dum yawra ni adu ta di noi gi wakhan du su khallo ba noi na ta le ba separate administration do phang ba gi phibam da lai di bara phang roi da bara se noi na khallo ba Ikai khang kang ko le na to bu gi thabak tu su sungsoi choi da tawrani ko tawro bye bye